ngasi Imphal phongnakiba pausesing headlines sing pathokjari Shanghai Express da ayamba ngangkai sambal BRO na khagadori Delhi gi Republic Day tablo thambal langla da gi ima kaithal Microsoft Translator da Manipuri lon yaure National Voters Day gi thoram pangthokre pokna famda Taramari suba National Voters Day pangthokre nupi voters sing vote phajana thada hanaba honagadabani Republic Day Lising aniga kunmari ga mari lainana Ministry of Home na medal fangadaba sing lauthokre Narol gi thodangda Manipur da so National Voters Day pangthokre na sing na miyam gi afava mute khanbada thodang logadabani haina Chief Secretary na phongdokre akan bangak sel marakta Republic Day gi full dress rehearsal pangthokre Sanai pakta Churachandpur Police ki thodau manapi gadoribra natraga suspend tawgadoribra Nongmai ga konana faraba miyoi ani kuki nupi singna lambida police tagi mulhaure Republic Day gi full dress rehearsal pangthokre leivak segi police medal fangadaba sing lauthokpada Manipuri taruk yaure Kuki na naga gi miyoi singda makhata na ki halabadi tumina leiroi Hoyalam papause da sugnuda kuki militant singna anirak landarakre Hairoki Periphery Protection Force PPF semkre National Grid tagi allocation suna fangdabadagi mai chang naidabani MSP diesel Power Grid tagi Manipur gi mai gi allocation suna fangdabadagi miyamna mai chang naina fangdaba oiramle Contingent contract khakta saruk yaduna Republic Day gi rehearsal pangthokre Republic Day gi thoramda hairoki miyam saruk yararo haina M Rameswar na phongdokre Good morning Manipur miyang tabiri punamakpu makakmayim TAJIDA na taramna akjari hauzik pau sandok na pijari Huyalan pauda sugnuda kuki militant sing na anirak landarakre Hairoki Periphery Protection Force PPF semkre Me ahumdagi haurakiba tamchiraba langi maisanang laba tampaki district singi manung ama oiriba Kaksing district ki sugnugi mafam karada ngarang numidang dagina nongyay matung pauba kuki militant sing na bom amasung nongmay sizinadona akan bamong da landarakibada Masibu mayok na kiba kunza sing na Central Force sing matau tauhanba ngamdrabagadi lauthok pikro haibagi pentaba wafam sing phongdok narakre Ahanba thodok na ngarang numidang pung 10:10 mangarom tarakpada thokivani Bisnupur district ki manung chanba napat khul ga thangnana leiriba Churachandpur district ke kuki khul ama oriba ti lalompai khul dagi kuki militant sing na bom amasung nongmai maru kaya Sugnu romda kapsilakivani attack asi chatharak laba matung ngai hak leptuna leiruraga nongyai matung pung 12 ga makhai rom tarakpadasu amuk ana kuki militant sing na bom amasung nongmai sizinaduna anirak suba akan balan chatharakivani thodok asida mafam aduda deploy tawba security force amasung khul ngak pasingi maikai dagisu handona nongmai round kara kafki adumakpu thodok asida nakal animakta asok apan yawbagi paw leite thodok asi thokraba matung asi ayuk sugnu police station ge Sub Inspector na luchingba team amana sugnu awang lekai dagi yunga tainana leiva labuk amada taduna pokai ki babom na sokhan ki mafam yengsilaki loinana thodok asigi matangda lokhatpa case ki matung ina inquiry chathabaga loinana makhata na thiyumba ki tabak sataki ngarangi thodok asigi matangda khunja singna phongdorakpada kuki militant singna nomai kapsalakiba tila lompai village hairiba khul asida Central Force sing deploy tawduna Leina kuki militant sing na mitai do onsin do na bom amadi nongmai kapsin ba leptabana makhoi leibagi kanaba karimata leitre Napat khuldagi su Churachandpur SP gi control makada Central Force sing matau tawhalibani hairi maram asina matam amada hekta kuki militant sing na mitai da onsin do na bom amadi nongmai kapsin do na attack chatharakpa mafam sing asida Central Force sing deploy tawrabasu makhoina kuki militant sing bulaksin ba ngamdana makhoi leibagi kanaba amata Fangde Manipurda hauzik oriba phibam asigi matangda khananaba maitegi MLA Minister MP Singh oiba mifam ama kangla utra mamangda pangthokibaga loinana arambai tengol gi maikaidagi demand taru pukhalakivani demand sing adu numit 15 gi manungda union lengakta thabakta onthoknabagi damak taksingani haibagi thajaba Chief Minister yauna MLA Minister MP Singh na khuyak pikibani Maramasina ngarang numidang anirak sugnu romda bom amadi nongmai kapsin dona chatharakiba attack ase mifam asigi mayokta chatharakpa oigani thajanari Amaronda mamang chahi lising aniga kunhumdoi gi mi ahumdagi hauduna kuki narco terrorist sing namaitai singda chatharakliba lan asida khul ngak pada natana tongan ba hiramda achoba thodang laurakliba hairok apunba club ki thaumi sing nang asidagi hena mapung phana miyang gi mateng pangba ngamnabagi pandamda Periphery Protection Force aina mingthonduna sengkre hiram asigi matangda ngasi hairok litan wangmada pangthokhiba paugi mifam amada hairok apunba club ki convener
ꯔꯣꯁꯟ ꯍꯥꯏ ꯈꯨꯜ ꯉꯥꯛꯄ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯅ ꯄꯥꯡꯕꯗ ꯈꯨꯗꯣꯡ ꯆꯥꯅꯕ ꯉꯁꯤꯗꯒꯤ PPFꯀꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯀ꯭ꯂꯕꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯀ꯭ꯂꯕꯀꯤ ꯊꯧꯃꯤꯁꯤꯡꯅꯁꯨ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯊꯣꯔꯛꯄꯗꯒꯤ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯈꯨꯜ ꯉꯥꯛꯄ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯀ꯭ꯂꯕꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯅꯕ ꯑꯃꯁꯨꯡ ꯃꯄꯥꯡꯒꯜ ꯀꯟꯅ ꯆꯪꯁꯤꯟꯅꯕ ꯉꯝꯅꯕꯒꯤꯗꯃꯛ PPF ꯍꯥꯏꯔꯤꯕ ꯃꯃꯤꯡ ꯑꯁꯤ ꯊꯣꯟꯕꯅꯤ ꯍꯥꯏꯈꯤ ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯇꯥꯔꯛꯂꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯂꯩꯕ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯕ ꯃꯐꯝꯁꯤꯡꯗꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯈꯤꯒꯅꯤ ꯍꯥꯏꯔꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯁꯤꯗ PPFꯀꯤ ꯊꯧꯃꯤꯁꯤꯡ ꯑꯃꯗꯤ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯁꯨꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯁꯅꯥ ꯂꯩꯄꯥꯛꯇ ꯆꯨꯔꯥꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯀꯤ ꯊꯧꯗꯧ ꯃꯅꯥ ꯄꯤꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯁꯄꯦꯟ ꯇꯧꯒꯗꯧꯔꯤꯕ꯭ꯔꯥ ꯅꯣꯡꯃꯩꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯂꯝꯕꯤꯗ ꯄꯨꯂꯤꯁꯇꯒꯤ ꯃꯨꯜꯍꯧꯔꯦ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗꯒꯤ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞ ꯑꯃꯒꯤ ꯀꯦꯗꯔ ꯑꯅꯤ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯐꯥꯔꯕ ꯃꯇꯨꯡ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯒ ꯅꯨꯄꯤꯁꯤꯡꯅ ꯃꯨꯜꯍꯧꯔꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯃꯅꯥ ꯄꯤꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯁꯄꯦꯟ ꯇꯧꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯍꯧꯔꯒ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣ ꯆꯠꯅꯕꯒꯤ ꯈꯨꯗꯝ ꯎꯕ ꯐꯪꯗꯅ ꯂꯩꯔꯛꯈ꯭ꯔꯕꯅꯤ ꯃꯔꯨꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯒꯤ ꯔꯤꯄꯣꯔꯠ ꯊꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯆꯔꯦꯛ ꯑꯁꯤꯗꯁꯨ ꯉꯁꯤꯁꯨ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯐ꯭ꯔꯤꯁꯀꯤꯡ ꯇꯧꯔꯤꯉꯩꯗ ꯐꯥꯒꯠꯈꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯅꯤꯕꯨ ꯂꯝꯕꯤꯗꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯨꯜꯍꯟꯈꯤꯕꯗ ꯃꯈꯣꯏꯕꯨ ꯄꯨꯔꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯈꯤꯗꯕ ꯑꯁꯤꯗ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯆꯤꯡꯅꯕ ꯄꯣꯛꯍꯜꯂꯦ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:15 ꯆꯠꯄꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯔꯕꯨꯡ ꯕꯪꯂꯥꯗ ꯂꯩꯕ ꯖꯣꯏꯟ MBCC ꯆꯦꯛ ꯄꯣꯁꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯃꯗꯨꯗ ꯈꯨꯠꯂꯥꯏ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗꯒꯤ ꯖꯦꯝꯁ ꯍꯥꯎꯀꯤꯞ ꯑꯄꯣꯛꯄ ꯉꯣꯜꯈꯣꯂꯦꯠ ꯑꯃꯁꯨꯡ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯏꯕꯣꯡꯗꯒꯤ ꯁꯩꯃꯤꯂꯦꯟ ꯇꯣꯡꯉꯦꯜ ꯑꯄꯣꯛꯄ ꯍꯦꯜꯊꯣꯡꯅꯤ ꯃꯈꯣꯏꯗꯒꯤ 9mm ꯄꯤꯁꯇꯣꯜ ꯑꯃ ꯑꯃꯗꯤ ꯃꯦꯒꯖꯤꯟ ꯑꯃ ꯐꯪꯈꯤ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯇꯣꯡꯂꯛꯈꯤꯕ ꯁ꯭ꯀꯣꯔꯄꯤꯌꯣ ꯇꯔꯕꯣ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN/ꯀꯦ 8383ꯁꯨ ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯆꯤꯟꯅꯩꯂꯦꯝ ꯒꯥꯡꯇꯦ ꯑꯃꯁꯨꯡ ꯑꯦꯗꯤꯁꯅꯦꯜ SP ꯄꯤꯌꯥꯡꯈꯥꯟ ꯃꯨꯋꯥꯟꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯕ 13 ꯁꯨꯕ ꯀꯨꯃꯟ ꯔꯦꯖꯤꯃꯦꯟ ꯑꯃꯁꯨꯡ 10 ꯁꯨꯕ BSF ꯕꯠꯇꯥꯂꯤꯌꯟꯗ ꯀꯦꯁꯄꯦꯌꯔ ꯅꯠꯇ꯭ꯔꯒ ꯕꯨꯂꯦꯠ ꯄ꯭ꯔꯨꯐꯀꯤ ꯒꯥꯔꯤ ꯑꯃ ꯄꯤꯕꯤꯅꯕ ꯂꯣꯏꯅꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯉꯥꯛ ꯁꯦꯟꯗꯨꯅ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯖꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯕꯨꯂꯦꯠ ꯄ꯭ꯔꯨꯐꯀꯤ ꯒꯥꯔꯤ ꯂꯩꯔꯝꯗꯕꯗꯒꯤ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯊꯧ ꯇꯥꯕ ꯐꯣꯔꯃꯦꯂꯤꯇꯤ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯇꯝꯅ ꯄꯨꯕ ꯍꯧꯈꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯀꯥꯄ꯭ꯔꯥꯡ ꯚꯤꯂꯦꯖ ꯃꯄꯥ ꯌꯧꯔꯛꯄꯗ ꯅꯨꯡꯊꯤꯜ ꯄꯨꯡ 3:45 ꯇꯥꯈꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ 200 ꯔꯣꯝꯅ ꯂꯝꯕꯤ ꯊꯠꯇꯨꯅ ꯂꯩꯔꯝꯈꯤ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯕ ꯃꯇꯨꯡ ꯃꯤꯌꯥꯝꯅ ꯑꯣꯚꯔ ꯄꯥꯋꯔ ꯇꯧꯗꯨꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯇꯣꯡꯂꯛꯄ ꯁ꯭ꯀꯣꯔꯄꯤꯌꯣ ꯇꯔꯕꯣ ꯑꯗꯨ ꯅꯝꯗꯨꯅ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯃꯨꯜꯂꯒ ꯄꯨꯈꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯗꯒꯤ ꯐꯥꯍꯧꯕ 9mm ꯄꯤꯁꯇꯣꯜ ꯑꯃꯗꯤ ꯃꯦꯒꯖꯤꯟ ꯑꯗꯨꯗꯤ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯅ IPCCꯒꯤ ꯁꯦꯛꯁꯟ 194, 194, 503, 213, 215, 133, ꯑꯃꯁꯨꯡ ꯑꯥꯔꯝꯁ ꯑꯦꯛꯀꯤ ꯁꯦꯛꯁꯟ 15ꯒꯤ ꯃꯈꯥꯗ ꯖꯦꯝꯁ ꯍꯥꯎꯀꯤꯞ, ꯁꯟꯃꯤꯂꯟ ꯗꯣꯡꯉꯦꯜ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ FIR ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯅꯥ ꯂꯩꯄꯥꯛ ꯄꯥꯎꯆꯦꯒꯤ ꯑꯅꯤꯁꯨꯕ ꯄꯥꯎꯗ ꯀꯨꯀꯤꯅ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯀꯤꯍꯜꯂꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯔꯣꯏ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯨꯀꯤꯅ ꯃꯈꯥ ꯇꯥꯅ ꯀꯤꯍꯜꯂꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯅꯥꯒꯥ ꯌꯨꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯃꯆꯥ ꯑꯣꯏꯔꯤꯕ ꯑꯁꯥꯡ ꯀꯁꯥꯔꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯤꯍꯟꯈꯤꯕ ꯑꯗꯨꯗꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯗꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯅꯥꯒꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯨꯀꯤꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯒ ꯅꯥꯒꯥ ꯐꯨꯔꯨꯞ ꯑꯄꯨꯝꯕꯒ ꯆꯥꯎꯅ ꯎꯁꯤꯠꯇꯕꯒꯤ ꯊꯧꯑꯣꯡꯅꯤ ꯀꯨꯀꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯍꯥꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕꯅꯤ ꯅꯥꯒꯥꯁꯤꯡꯗ ꯇꯦꯛꯁ ꯊꯤꯗꯨꯅ ꯃꯈꯣꯏ ꯂꯩꯔꯛꯈꯤꯕꯅꯤ ꯈꯪꯒꯗꯕꯅꯤ ꯍꯧꯈꯤꯕ ꯄꯨꯋꯥꯔꯤꯁꯤꯡ ꯑꯗꯨꯒꯤ
khudam sangdamsing loina leiva ngaktani asigumba wafamsing wakhal khantadana phongdokpana nungaitaba fibamsing soidana ohelakani makhatana asigumba wafamsing phongdoklaga leivagi thabak asi asingbagi thabak nate haukiba matamda thokiba nungaitaba tawdosing amuk hanjilaktanaba kukigi akhang ai oriba luchingbasingna ningthina taktuna khanghangadabani heritage site leiriba pillar statue tariat aduna siroi khulgi sagai singi apunba adu ulibani Narolgi thodangda akanba ngaksel marakta Republic Day gi full dress rehearsal pangthokre India gi humdra manga subagi Republic Day tharam India gi mafam khodimakta pangthoknaba sem sakre Manipur da sumasi ke saruk ama oina ngasi full dress rehearsal tharam pangthokre tharam aduda cultural troupe ani yauna contingent kuntaru saruk yaduna full rehearsal tharam pangthokre ngasi gi March pass ki tharam adu first MR gi commanding officer IPS KH Ravi Kumar na parade commander oiduna haudoke March pass adu first MR dagi hauraga Kangla pat paring da laglaba matung khuyatong phauraga North AOC rom da laglaga Kangla gi awang thangba gate da changlaktuna Kangla gi makha thangba gate phauraklaga matung first MR da amuk lang thumpham oiki ngasi gi full rehearsal pangthokle manungda tongan tongan ba makai dagi lakba gari sing March pass satliba lambi thaidok atopa lambi sing da chathanke Mafam khudingda police amade security personnel singna nga singduna section thorang kaya lokhatke lambi thaidokhibana maram oiraga mafam ayambada traffic jam thoktuna chathok sasin tawba singda khudong cha daba kaya mayoknari hairi Nakal amaromda lalhaulu kayana humdra manga suba Republic Day gi tharam boycott tawriba asigi yenglaga Manipur sakana Imphal da security ki checks in thorang hana dagi kankhat ankre mafam kaya da thi humba amadi patrolling gi thabak sing hana dagi kankhat hanbaga loinana police amadi central force kaya Imphal gi maru oiba mafam sing da thamduna Jingnaba yaba mafam sing kupsen chena duna laihankre security mathau tawhanduna thamkre Manipur da laiva kulai faiba lalhaulu kayana Republic Day gi tharam ase boycott tawre haina lauthokduna numit asida Manipur sin bathungna general strike lauthokduna lairibani Lalhaulup singi matakta mahero lup kayana su sahi asigi Republic Day gi tharam saruk yaroi haina lauthokre Mamang chahi May 3 dagi Manipur da haurakiba kangluki irang ase hauzik phauba Manipur sarkar amasung central government na waroisin purakna ba hotnaba ngamdaba miyoi kaya mayum makai mai thadoktuna mafam kaya da hangba relief camp sing da sangjafam lauduna lairiba sing asigi yenglaga mahiroi lup taruk Republic Day tharam boycott tawbaga loinana numit asida amuba firal thenaba appeal tawba laikre Poknafam pauseda Republic Day lising aniga kun mariga marilanana Ministry of Home na medal fangada basing lauthokre Bharat Sarkar na hayeng pangthokada riba Republic Day lising aniga kun marigi tharama asiga marilanana Ministry of Home Affairs na force wise state wise ki oina police fire service home guard and civil defense and correctional service ki tongan ba award fangada basing maming lauthokpada Manipur police ki personal mari auraklei Ministry of Home Affairs na lautoki bi award fangada singilis aduda Manipur ki President Distinguished Service Medal fangba ama amadi Meritorious Service fangba ahum yaurakle makoi gi manungda President Medal for Distinguished Service Award fanglagadaba Manipur Police ki personnel adudi Inspector Elangbam Bhubaneswar Singhani aduga Medal for Meritorious Service Award fanggadaba Police personnel sing adudi Manipur Police ki Inspector General of Police John 2 Intelligence NAB gi oiriba 𝐷𝐘 Inspector Oinam Premananda Singha amasung Assistant Sub Inspector Laisram Ramkumar Singhani Ministry na ngasi lautoki ba award fanggadaba miyoi sing adugi manungda Ministry of Home Affairs ki tongan ba force ta leiriba Manipuri macha kharasu yauri makoi gi manungda gallantry medal fanggadaba sing manungda CTC CRPF oiriba Haikam Priyonanda yauri loinana medal for Meritorious Service Award fanggadaba miyoi singi manungda Ministry of Home Affairs da Deputy Central Intelligence Officer oiriba Sonada Singha Sonada Singha Thoksom amasung Assistant Central Intelligence Officer oiriba Ibungoton Singhani ngasi lautoki ba tongan ba award sing aduda apun bagi oina President Medal for Gallantry PMZ oina Assam Rifles tagi personal ani natana atay amata fangkide loina na Medal for Gallantry GM da punna personal chani ka humtra manga President Medal for Distinguished Service PMSM da punna personal mautramari amasung Medal for Meritorious Service MSM da punna personal chatro ko hum Satruko Humputaret ni
Poknafam pausegi ani suba pauda ITLF na president rule thamnaba taksintre Manipur da president rule thamnaba gedamak Indigenous Tribal Leaders Forum ITLF na Bharat ki president Draupadi Murmu da ai bachirol thaduna haijakre ITLF na Bharat ki president tapisin ki bachirol amada itias da ahan ba oina khulai paiba sing na micha miyam da kanglup jat ki yenglaga khuthawa police tagi huran ki ba khulai sing fong na paiduna chatpa amasung madugi matengna state ki chief minister yauna lawmakers sing kauduna makhoi demand fangnabagidama namduna sahi tawhole hairi Gerald aduna makata na hai aramba tang ulgiluchingba koronganba kumana police ki gari amada lakpada Manipur state police amasung central security force sing na kari amata tawba ngamdana tumina yengduna lay loina na hairiba khulai paiba sing ase MLA sing buwa saklobagi thoramsu pangthoki hairiba thabak sing ase Kendra Sakarna Tharakba Akhanaba team ama state asida lainani Prithibi ki khwaidagi chawba democracy chatpa laibak amada asiguma thawong sing asi chathabada karigidamak ayaba piribano hainasu cherol asida hairi Sangai Express da ayamba ngangkhoi sambal BRO na khagadori India amasung Myanmar gi lona bangangkhoi gi ayamba sarok sing border Road Organization BRO na sambal kharagani amadi Manipur dadi kilometer tara sangna ngangkhoi sambal khakre haina senior official amana phongdorakli BRO ge additional director general is PKH Singhana phongdorakpagi matung ina ngangkhoi da kilometer sa listing amaga chatret lom sangna sambal khana bama from India government ke Ministry of Home Affairs na masak khangdoklei Manipur dadi kilometer tara sangna ngangkhoi sambal khawa loiduna Assam Rifles sa sinakre haina mahakna phongdoke Numit karanagi mamangda Union Home Minister Amit Shah na India amadi Bangladesh ki lona bada tawbagum na India amadi Myanmar gi lona bada barbat fencing toragani haina phongdoktuna lakpaga loina na hana dege leivak anigi ngamkhoi da chatnaduna lakhiwa free moment regime FNR gi matangda chatnahandanaba amuk hana khanaragani haina phongdokkibani India gi state mari Arunachal Pradesh Nagaland Manipur amasung Mizoram ga lona ba Myanmar ga kilometer listing amaga chatruk nifu humdoi sangna ngamkhai pulli additional director general na hai Myanmar ga tainaba Manipur da kilometer marfu sangna ngamkhai sambal khanaba mafam masak su khangdokle amadi masigi matangda detailed project report DPR ama home ministry da pikhatkre Manipur ga Myanmar ga lona bada kilometer chani ge yangkhai sangba mafam sambal khanaba amasung approach road ching semnaba plan tawbagi thakta leiri amadi masigi DPR sanaba honari haiba wafam hakna thamke Mahak na hai more da hauzik lokaliba India amadi Myanmar gi lona bangangkai sambal khaba haibasi BRO gi maru oiba project amani ngangkai area asi matam sangna sambal khadana leirakpani mafam adwaida chathariba tabak sing sek tawba mathau tai lakadorba chahi manga asida BRO na awang nopok lamdamda lupa crore kuntra gi tabak sing lokhatnaba thaurang tawri amadi masigi ayamba tabak sing de Sikkim amasung Arunachal Pradesh tani Organization asina hana digi BSF ka khusamna tuna India amadi Bangladesh ki lona bada ngamkhai sambal khakibani mangnai infrastructure development gi thabak sing yamna thapna leiba mafam singi samna hanbagi hauraga armed forces sing gi maru oiba lambi sing semba thong sing semba tunnel sing semba landslide zone sing amanga ta thoktanaba thabak lokhatpa airfield sing helipad sing amasung jetai sing semnaba sing yamna kanna chathare Awang nokpok lamdam natana Andaman and Nicobar ithat sing dasu BRO na infrastructure development ki thabak sing paikhat lihaina mahangna phongdoke tsunami na mang takhan karba Indra Point ta kilometer nifu sangba masang ama sengat pagi akan bathabak sing lokhat lihaina palladuna runway chawthok ba amadi mi lehanba mafam sing galoina na sengat pagi thabak sing kanna chathari haiba wafam mahangna phongdoke Organization asi mapung oiba miyeng thamliba amana Home Ministry amasung Defense Ministry ga khusamna duna Arunachal Pradesh amasung Sikkim da India amasung China gi ngangkhoi da lambi sing sembani haike China ga tainaba ngangkhoi da lambi sembagi project singi matangda paladuna mahang hai kilometer listing amaga chamri rom sangba project kunmapan gi manungda kilometer listing amaga chani marfutare sangba road project kunmari gi thabak loisile lemhau riba project mangaso loisinbagi thabak ta leire India China Myanmar gi ngangkhoi da kilometer listing amaga chatret nifu nipan sangna frontier highway sembagi thabak sing BRO na paikhatlagani haina ADG na phongdoke atopa pau amana Myanmar amadi India gi marakta chatnaduna lakleba leibak ani gi miyoi sing kilometer 13 passport amadi visa na singba yaudana changsinaraba matung pung humjani toy leiba yabagi free movement leihandaba amadi ngangkhoi da sambal khana bawarep lobagi matangda amuk hana Khantabina Churachandpur district ki khutangda Union Home Minister Amit Shah da United Joe Ships
Association Manipurna hajakre leibak anigi marakta josing tangkai tabani amadi ngamkai khaidokiba aduna josingda yamna sokhankibani haina palladuna ngamkai fauduna tawriba lona yadaba tabak sing tingbada akanba thodang logani haiba wafam thamkibaga loinana lawkiba pirep sing handokpinaba Gerald aduna Union Home Ministry da hajaki Shanghai Express ki National News da selfie namlingai da lok tata duna sire Madhya Pradesh ki Dar district ki maming lairaba tourist town Munda da miyoi ama selfie namlingai da aruba lok ama da tasinduna sikra haina police na ngasi phongdokre police official amana phongdopa matung ina thodok adu ngarang Dar district ki headquarters tagi kilometer 35 rom lapna leiba Mandu town gi kakada khodada thokivani sub divisional police officer Monica Singhan haike Dinesh koba miyoi adu mamanaba ahunga loinana Indordagi Manduda lakivani mag upambi amagi manakta selfie namlingaida lok aduda nantakivani haina singana phongdoke Thaudok aduda mahak khudakta sibaga loinana matungda State Disaster Response Force ki team amana mahaki haksangdo lok tudagi lokhat ki haina SDPO na phongdokli Shanghai Express ki National News ani shubada kaigi attack ta Forest Department ki workers sirei Maharashtra ki Chandrapur district ta ngasi kaigi attack ta chahi 53 suraba miyoi ama sikre haina Forest Department ki official amana phongdokre official dugi matungina laikhitaba miyoi edugi maming Rambau Hanwate kawi Forest Department ke Delhi West Baker oina thabak tawbani Hanwate ngasi ayuk Tadoba Andari Tiger Reserve ki manung chana leiba Khatchangi Forest Range ki Nimdela Gate manakta leiba jaga amada sengdoklingai da kaiduna attack tawrakivani haina mahakna phongdokli official dun haiki kaiduna mahak asukpa umang manungda chansin kivadagi atei staff na range official sing da pawpirakhe matungda thiyumbagi thabak chathabada mahak sina phangki haina phongdokladuna official dun haiki Forest Department na laikhitrabagi imungda sengi mateng piragani Shanghai Express ke International News ta Gaza da tengbang ngairingai Palestinian kun Israel ge army na hat khrei haina ministry na phongdokli Gaza City ge maru oiba lambi chitek kuet square manakta tengbang ngaiduna leiwa yamdrabada Palestinian kun Israel ge army na sagol sanumita hat khrei na Gaza ge health ministry na cherol amada phongdokre ministry ge spokesman Ashraf al-Qidra na haiki Israel ge strike ta atei miyo jamage yankai soki city ge al-Sifa medical complex ta Thakiba satina soglaba citizen sing hospital adugi medical capability da limitation leivana maram oiraga layengwa phangdaba yai maram aduna asibagi masing hengalakba yai Gaza da leiva sing da Israel gi army na nongmai amasung bomb sing kapsilake maduda miyoi mayam siki amasung soki haina uhoba sing na phongdoki Anisuba International News da Nigeria gi mayai thangba Plateau state da attack sing da yamdrabada miyoi kontra secret Nigeria gi mayai thangba saruk Plateau state Mangu town gi akoibada state government na curfew thamlaba phawbada attack sing mathang chathabada yamdrabada miyoi kontra sikre amasung atai mayam sokre haina community spokesperson amana phongdokre hadak sahi khara asida hingsa gi thodok hanjin thokpadagi miyocha kaya gi punsi manghan khraba middle belt haina khangnaba Kanglup amasung lining manadaba mayam leiba lamdam aduda Kanglup naiba ungkhatnabagi thodok sing thogli khwaidagi nauba hingsa gi thodok adu yumsakaisha numita thoki mamangda Christmas numita chathakiba attack amada mafam aduda yamdrabada miyoi chamaga nifusi ki January 16 dagi mafam aduda curfew thamlakpani numit nini thokiba Kanglup naiba attack singi matangda hangbada Plateau police ki spokesperson amana khudaki oina pakom amata pikide attacker singna mangu amasung Barkin Lady local government area singi border singda leiva Kwasna Lake Kinat amasung Mairana yauna tongan ba khunja singda target tawki haina Community Group Moga Bull Development Association MDA gi head Joseph Gankwat na phongdoki angan bada mangu town da irang thokraba matung victim sing community leader amagi mayumda changja famlauki attacker singna yumdu question ki amasung makoibu yum manung da hat ki haina Gankwat na phone da Reuters da phongdoki ko na thador pachirol amada MDA na attack adu sansen basing da taina ki amasung Christmas attack singi matung dagi mafam aduda Federal government na thajin kiba lanmi sing na hinsa gi thodok adu thingnana ba hotna kibagi maram hangke nongmai paiba sing na nupi amasung angang sing da nongmai pangkaf ta kafsin ki amasung yum sing amadi lan thum sing mai tha ki haina thodok sing adu da hingau ba sing na phongdoke Plateau state ta kun hong duna chatpa sanchen ba sing ga mafam dagi lawu singu batawba miyoi Kanglup singa khuthok na bagi thodok hanjin thoke mayamba amaka hana thaga chari makata ba program gi damak miyeng taminasi